ꯃꯤꯌꯥꯝ ꯀꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLA ꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯃꯤꯌꯥꯝꯗ ꯊꯝꯒꯗꯕꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯆꯠꯊꯔꯤꯕ ꯃꯇꯝ ꯀꯛꯇꯕ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯑꯌꯨꯛ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯥ 19 ꯁꯨꯔꯛꯂꯕ ꯂꯥꯟ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯀꯌꯥꯗ ꯂꯦꯞꯇꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯍꯟꯗꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯖꯤꯔꯤꯕꯥꯝꯒꯤ ꯖꯥꯀꯨꯔꯥꯗꯣꯔꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯩꯇꯩꯒꯤ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯆꯝ 6 ꯐꯥꯖꯤꯟꯗꯨꯅ ꯍꯥꯠꯄ ꯍꯧꯔꯛꯄ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯈꯣꯏꯁꯥꯎꯅꯕ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯀꯣꯀꯣꯃꯤ ꯌꯥꯎꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯐꯥꯖꯤꯟꯈꯤꯕ ꯃꯤꯆꯝ 6 ꯑꯗꯨ ꯊꯥꯗꯣꯛꯄꯤꯔꯛꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯈ꯭ꯔꯕꯁꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯤꯌꯥꯝ ꯐꯥꯗꯕ ꯉꯝꯗꯕꯗꯒꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯖꯤꯔꯤꯕꯥꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨ ꯑꯌꯥꯝꯕꯅ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯈꯨꯟ ꯉꯥꯛꯄꯅꯤ ꯍꯥꯏꯔꯒꯁꯨ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯥꯛꯂꯒ ꯖꯤꯔꯤꯕꯥꯝꯗ ꯈꯨꯟ ꯉꯥꯛꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯖꯤꯔꯤꯕꯥꯝꯗ ꯂꯩꯈꯤꯗꯕꯁꯤꯡ ꯑꯗꯨ ꯁꯨꯗ ꯌꯥꯎꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒ ꯆꯠꯅꯔꯤꯕ ꯁꯨ ꯑꯁꯤ ꯈꯨꯗꯛꯇ ꯍꯟꯗꯣꯛꯀꯗꯕꯅꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯗꯦꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞꯁꯤꯡ ꯈꯨꯗꯛꯇ ꯇꯛꯊꯣꯛꯈꯤꯒꯗꯕꯅꯤ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒ ꯆꯠꯊꯅꯔꯤꯕ ꯁꯨ ꯑꯁꯤ ꯍꯟꯗꯣꯛꯇ꯭ꯔꯕ ꯑꯃꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤ ꯇꯛꯊꯣꯛꯇ꯭ꯔꯕꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯩ ꯍꯥꯏꯗꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯆꯠꯊꯔꯤꯕ ꯃꯇꯝ ꯀꯛꯇꯕ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯛꯅꯥꯏꯔꯕ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤꯁꯤꯡ ꯂꯥꯛꯄꯤꯗꯨꯅ ꯏꯁꯥ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯊꯝꯕꯤꯌꯨ꯫ ꯃꯁꯤꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯦꯡꯅꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯑꯣꯏꯒꯅꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯁꯦꯟꯇꯔꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 6ꯇ ꯑꯞꯁꯄꯥ ꯊꯝꯖꯤꯜꯂꯛꯄ ꯑꯁꯤ ꯃꯔꯝ ꯆꯥꯗꯦ꯫ ꯃꯁꯤ ꯈꯨꯗꯛꯇ ꯍꯟꯗꯣꯛꯀꯗꯕꯅꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯩꯇꯩ ꯃꯤꯆꯝ 6 ꯐꯥꯖꯤꯟꯈꯤꯕ ꯑꯗꯨ NIAꯅ ꯊꯤꯖꯤꯜꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯇꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯟꯗꯛꯀꯤ ꯁꯤꯔꯤꯕ 10 ꯑꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯔꯣꯝꯗ ꯂꯣꯏꯅ ꯑꯣꯏꯔꯝꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯈꯣꯏ ꯑꯁꯤ ꯆꯞ ꯆꯥꯅ ꯁꯨ ꯃꯤꯂꯤꯇꯦꯟꯠꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯈꯪꯉꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯇꯝꯊꯤꯔꯕ ꯑꯉꯥꯡ ꯃꯆꯥ ꯑꯄꯤꯛꯄ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯍꯥꯠꯄ ꯌꯥꯎꯅ ꯆꯠꯊꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯊꯥ 19 ꯆꯨꯞꯅ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯈꯨꯠꯁꯤ ꯄꯨꯔꯥ ꯌꯥꯎꯏ꯫ ꯃꯈꯣꯏꯅ ꯃꯥꯡ ꯊꯥꯔꯒ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤ ꯃꯦꯒꯤ ꯇꯥꯡ 3 ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯇꯣꯔꯕꯨꯡ ꯀꯥꯡꯕꯥꯏꯗ ꯂꯥꯟ ꯇꯥꯕ ꯂꯥꯛꯄ ꯑꯗꯨꯗꯁꯨ ꯀꯣꯝꯕꯦꯠ ꯗ꯭ꯔꯦꯁ ꯁꯦꯠꯄ AK-47 ꯄꯥꯏꯕ ꯃꯌꯥꯝꯅ ꯎꯅꯈ꯭ꯔꯕꯅꯤ, ꯚꯤꯗꯤꯑꯣ ꯂꯣꯏ ꯊꯦꯡꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯗ ꯑꯉꯥꯡꯁꯤꯡ ꯍꯥꯠꯇꯣꯛꯄꯤꯕ ꯑꯁꯤꯗ ꯁꯦꯠꯂꯝꯃꯤꯕ ꯗ꯭ꯔꯦꯁ ꯑꯗꯨ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏ ꯎꯔꯀꯥꯟꯗ ꯁꯁꯄꯦꯟꯁꯟ ꯑꯣꯄꯔꯦꯁꯟꯗ ꯂꯩꯔꯤꯕ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞ ꯀꯨꯀꯤꯒꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯅꯦ ꯍꯥꯏꯔꯤꯕ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯑꯁꯦ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯆꯦꯟꯅꯩ꯫ ꯃꯈꯣꯏꯒꯤ ꯚꯣꯠ ꯀꯥꯔꯛꯈꯤꯕ MLA 10ꯅꯁꯨ KNO ꯑꯃꯗꯤ UPFꯀꯤ ꯃꯐꯝꯗ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯇꯥꯡꯗ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯗ ꯂꯣꯏꯅ ꯁꯤꯟꯅꯔꯦ ꯍꯥꯏꯁꯦ ꯃꯈꯣꯏꯒꯤ MLA ꯃꯅꯤꯄꯨꯔꯗꯒꯤ ꯚꯣꯠ ꯀꯥꯕ MLA 10ꯅ ꯐꯥꯎꯕ ꯃꯣꯏꯗ ꯁꯤꯟꯅꯊꯣꯛꯈꯤꯕ ꯂꯩ꯫